ꯅꯤꯡꯊꯧ ꯆꯤꯟꯕꯤ ꯅꯨꯄꯤ ꯇꯔꯦꯠꯅ ꯃꯤꯠꯃꯥꯡꯗ ꯃꯃꯤ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯆꯔꯩ ꯐꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ꯫ ꯇꯔꯦꯡꯗꯣ ꯂꯪꯆꯥꯛ ꯆꯥꯛꯄ ꯐꯤꯁꯥꯀꯣꯜ ꯃꯀꯣꯜꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯜꯂꯤ꯫ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯆꯔꯩ ꯐꯤ ꯁꯥꯕ ꯂꯦꯞꯈ꯭ꯔꯦ꯫ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜꯗꯤ ꯂꯦꯞꯅꯥꯏꯗꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜꯗꯨꯅ ꯃꯥꯕꯨ ꯌꯣꯠꯁꯤꯟꯈꯤꯕꯗꯧꯅ ꯐꯥꯎꯏ꯫ ꯆꯔꯩ ꯐꯤꯁꯥ ꯂꯦꯞꯈ꯭ꯔꯕ ꯅꯨꯄꯤ ꯇꯔꯦꯠꯇꯣ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯨꯠ ꯌꯦꯠ ꯊꯥꯡꯕꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯏꯌꯣꯡꯁꯪꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯈꯨꯠ ꯊꯤꯟꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯏꯪꯒꯤꯠ ꯑꯣꯏꯅ ꯃꯃꯤꯗꯨꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯥꯎꯈ꯭ꯔꯕ ꯃꯤꯔꯥꯡ ꯑꯃ ꯃꯈꯣꯡꯁꯤꯡꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯆꯨꯝꯅꯒꯤ ꯃꯤꯔꯥꯡꯗꯤ ꯃꯥꯟꯗꯦ꯫ ꯃꯈꯣꯡ ꯈꯣꯡꯁꯥꯁꯤꯡꯗꯨꯅ ꯃꯤꯔꯥꯡꯒꯤ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯧꯅ ꯎꯕꯗꯣ ꯐꯤꯕꯝꯁꯦ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯔꯥꯗꯣ ꯈꯔ ꯆꯥꯎꯅ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯛꯁꯤꯟꯗꯨꯅ ꯊꯥꯡꯒꯠꯂꯒ ꯌꯦꯡꯏ꯫ ꯎꯔꯦ ꯃꯌꯦꯛ ꯂꯥꯅ ꯆꯥꯎꯈ꯭ꯔꯕ ꯃꯤꯔꯥꯡ ꯑꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯥꯗꯧꯈꯩ ꯃꯉꯣꯟꯗ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯥ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯂꯦꯞꯂꯝꯕꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯇꯨꯡ ꯍꯜꯂꯒ ꯊꯣꯡ ꯂꯩꯕꯗꯨꯝ ꯆꯦꯟꯁꯤꯟꯈꯤ꯫ ꯀꯅꯥ ꯂꯩꯒꯦ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯕꯁꯨ ꯃꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯊꯕꯛꯇꯣ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯀꯟꯕꯤꯅꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯥ ꯏꯌꯣꯡꯁꯪꯒꯤ ꯊꯣꯡꯗꯣ ꯊꯨꯅ ꯌꯥꯡꯅ ꯍꯥꯡꯗꯣꯛꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯐꯛꯂꯥꯡꯗ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯃꯤꯔꯥꯡꯗꯨꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯑꯆꯧꯕ ꯃꯤꯔꯥꯡꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯗꯨꯗꯗꯤ ꯃꯥꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯃꯥ ꯃꯁꯥꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯅꯣꯡ ꯃꯔꯛꯇꯨꯗ ꯎꯄꯥꯜ ꯍꯧꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯎꯆꯥꯟ ꯃꯩꯔꯥꯁꯨ ꯅꯣꯡꯗꯨꯅ ꯃꯨꯊꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯑꯃꯝꯕꯗꯨꯗ ꯂꯩꯀꯣꯜꯗꯨꯗ ꯃꯊꯟꯇꯅꯤ꯫ ꯑꯉꯥꯟꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯩꯗꯣ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯎꯆꯥꯟ ꯃꯩꯔꯥꯗꯣ ꯊꯥꯗꯩ꯫ ꯑꯗꯨꯒ ꯊꯋꯥꯏ ꯅꯝꯗ ꯄꯣꯛ ꯃꯤꯔꯥꯡ ꯑꯆꯧꯕꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯉꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯃꯇꯦꯛꯇꯨꯃ ꯆꯦꯜꯂꯛꯄꯗ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯅꯤꯡꯁꯥ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏ꯫ ꯀꯗꯥꯏꯗꯒꯤ ꯃꯤꯔꯥꯡ ꯑꯆꯧꯕꯅꯣ ꯁꯅꯥ ꯀꯣꯅꯨꯡꯁꯤꯒꯤ ꯏꯌꯣꯡꯁꯪꯁꯤꯗ ꯂꯩꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ꯫ ꯈꯨꯠꯇ ꯂꯣꯏꯅꯕ ꯊꯥꯡ ꯁꯣꯔꯤꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯏ꯫ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯃꯔꯣ ꯂꯣꯜꯂꯦ꯫ ꯑꯔꯦꯝꯕꯗ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯏ꯫ ꯏꯌꯣꯡ ꯁꯥꯗꯤꯡ ꯀꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯃꯥꯡꯂꯝꯅꯤ ꯆꯥꯎꯈ꯭ꯔꯕ ꯃꯤꯔꯥꯡꯗꯨꯒꯤ ꯃꯈꯨꯠꯇ꯫ ꯂꯥꯏꯅ ꯍꯦꯛ ꯑꯩꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯩꯅ ꯈꯨꯠꯁꯦꯝ ꯇꯧꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕ ꯉꯥꯛꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯏꯌꯣꯡꯁꯪꯗ ꯆꯔꯩ ꯐꯤ ꯑꯃ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯍꯤꯡꯁꯤꯗ ꯆꯦꯟꯕ, ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯦꯟꯗꯨꯅ ꯋꯥꯄꯜ ꯃꯈꯣꯡꯁꯤꯗ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯤꯔꯥꯡ ꯑꯆꯧꯕꯗꯨꯅ ꯋꯥꯄꯜ ꯃꯈꯣꯡꯁꯤ ꯇꯝꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯇꯝꯁꯤꯡꯅꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯦ꯫ ꯑꯩꯒꯤ ꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯃꯗꯤ ꯆꯦꯠꯅ ꯄꯥꯏꯔꯤ꯫
ꯃꯤꯔꯥꯡꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯣꯛꯇꯥꯡ ꯇꯥꯡꯅꯕ ꯍꯥꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯕ ꯇꯥꯏ꯫ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯥꯔꯛꯄꯗ ꯂꯨ ꯇꯣꯡꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯒꯤ ꯃꯐꯝꯗꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯆꯔꯩ ꯐꯤꯗꯣ ꯃꯥꯡꯍꯜꯂꯝꯗꯕ꯫ ꯑꯃꯨꯛꯁꯨ ꯐꯛꯂꯥꯡꯗ ꯃꯃꯤ ꯇꯥꯔꯤꯕ ꯅꯨꯄꯤ 8 ꯑꯗꯨꯅ ꯀꯅꯥ ꯏꯌꯣꯡꯁꯪꯁꯤꯒꯤ ꯇꯝꯅ ꯂꯥꯏꯔ ꯂꯩꯔꯤꯈꯣꯝꯕꯤ ꯍꯥꯏꯁꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯖꯔꯕꯁꯨ ꯃꯍꯤ ꯃꯌꯥꯏ ꯀꯟꯕꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯆꯤꯡꯅꯕꯗꯒꯤ ꯑꯣꯏꯔꯛꯄ ꯄꯨꯛꯅꯤꯡꯗ ꯃꯗꯣꯝ ꯋꯥꯍꯪ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯍꯪꯖꯔꯛꯏ꯫ ꯋꯥꯍꯪꯁꯨ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯗꯣꯝ ꯍꯪꯖꯕ, ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯨ ꯃꯗꯣꯝ ꯄꯤꯅꯕ ꯇꯧꯖꯕ꯫ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪ ꯉꯥꯛꯅꯤ ꯈꯟꯖꯕ꯫ ꯇꯝꯅ ꯂꯥꯏ ꯑꯣꯏꯅ ꯁꯥꯐꯣꯡꯂꯤꯕ ꯅꯨꯄꯤ 8ꯇꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯩꯔꯤꯈꯣꯝꯕꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕ ꯅꯨꯄꯤꯔꯥ? ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯏꯆꯦ ꯏꯕꯦꯝꯃ ꯄꯣꯁꯤꯀꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯂꯥ? ꯃꯪꯂꯝꯆꯠꯇ ꯎꯈꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯂꯣꯟꯅ ꯊꯨꯞꯅ ꯃꯥꯒ ꯎꯅꯈꯤꯕ꯫ ꯀꯣꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯂꯩꯔꯤ? ꯃꯤꯅꯥꯏ ꯅꯨꯄꯤ ꯋꯥ ꯐꯥꯎꯕ ꯍꯪꯀꯠꯅ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕ ꯉꯝꯖꯗꯕꯤ ꯃꯥꯅ ꯀꯗꯥꯏꯗ ꯐꯠꯇꯕ ꯃꯩ ꯂꯧꯔꯨꯔꯒ ꯃꯥꯕꯨ ꯁꯤꯡꯅꯒꯅꯤ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯦ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯀꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕꯗꯗꯤ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯣꯡꯅꯃꯗꯤ ꯂꯣꯟꯅ ꯁꯤꯡꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯧꯕ ꯐꯤꯔꯦꯞꯇꯣ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯔꯦ꯫ ꯏꯆꯦꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯕꯣꯏꯔꯦ꯫ ꯃꯥꯅꯤ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯍꯤꯀꯥꯞ ꯂꯤꯀꯥꯞꯀꯤ ꯆꯩꯊꯦꯡꯅꯤ꯫ ꯑꯀꯤ ꯈꯪꯅ ꯄꯤꯛ ꯊꯜꯂꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ꯫ ꯋꯥꯄꯜꯗꯨꯗ ꯋꯥꯈꯜ ꯂꯤꯁꯤꯡ ꯈꯜꯂꯤꯉꯩ ꯅꯣꯡꯖꯨ ꯃꯔꯛꯇꯨꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗ ꯆꯣꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ, ꯄꯦ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯡꯗ ꯂꯩꯕꯥꯛ ꯇꯥꯗꯨꯅ ꯃꯥꯅ ꯂꯣꯠꯂꯤꯕ ꯋꯥꯈꯣꯡꯗꯨꯗꯒꯤ ꯏꯂꯥꯞ ꯂꯥꯞꯅꯗꯅ ꯂꯦꯞꯂꯔꯦ꯫ ꯅꯣꯡꯊꯥꯡ ꯃꯉꯥꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯃꯁꯥ ꯄꯨꯝꯕꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯒ ꯁꯛꯄꯥꯟ ꯊꯣꯡ ꯃꯥꯏꯊꯣꯡꯗꯤ ꯁꯅꯥ ꯍꯤꯡꯕ ꯃꯆꯨ ꯑꯣꯏ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯅ ꯐꯥꯛꯂꯛꯄꯗ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯐꯨꯗꯣꯡꯏ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯜꯗꯣ ꯗꯪ ꯗꯪ ꯆꯣꯡꯕ ꯍꯧꯔꯦ꯫ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯦ ꯍꯥꯏꯕꯁꯨ ꯎꯏ꯫ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯤꯁꯤꯅꯗꯤ ꯂꯥꯏꯅꯤ, ꯑꯗꯨꯁꯨ ꯐꯠꯇꯕ ꯇꯝꯊꯤꯕ ꯂꯥꯏꯅꯤ꯫ ꯂꯩꯃꯥꯡ ꯐꯠꯇꯕꯁꯤꯡꯁꯦ ꯃꯉꯣꯟꯗ ꯊꯑꯣꯏꯒꯤ ꯊꯥꯖꯤꯟ ꯌꯥꯎꯅ ꯊꯥꯖꯤꯜꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯦ ꯏꯕꯦꯝꯃꯅ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯌꯦꯛꯈ꯭ꯔꯦ꯫ ꯐꯩ, ꯂꯦꯝꯅ ꯇꯣꯛꯑꯦ꯫ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯅꯕꯒꯤ ꯃꯍꯩꯗꯤ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯈꯨꯝꯅꯤ ꯈꯟꯕꯒꯤ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯕ ꯃꯥꯒꯤ ꯋꯥꯈꯜ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯑꯣꯏꯅ ꯇꯨꯃꯤꯟ ꯀꯨꯝꯍꯩ ꯌꯦꯡꯕꯕꯨ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡꯗꯨꯗ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯅ ꯆꯣꯠꯇꯕꯗꯧꯅ ꯇꯧꯏ꯫ ꯅꯨꯄꯥꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯇꯞꯅ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯃꯣꯔꯦ ꯀꯧꯕ ꯂꯝꯗꯝꯕꯨ ꯀꯣꯜꯂꯤꯕ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯔꯥꯎꯕꯨꯡꯒꯤ ꯂꯥꯏꯕꯨꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯀꯨꯝꯒꯤ ꯅꯣꯡꯁꯨ ꯆꯨꯈꯤꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯍꯣꯡꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯆꯣꯡꯄꯦ ꯄꯥꯏꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯉꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯎꯃꯪ ꯂꯥꯏꯕꯨꯡꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯂꯥꯏ ꯊꯣꯡ ꯍꯥꯡꯏ꯫ ꯐꯝꯕꯥꯜ ꯂꯥꯡꯗꯅ ꯆꯤꯡꯎ ꯃꯥꯅ ꯉꯥꯟꯊꯣꯏꯔꯤ꯫ ꯄꯨꯝꯇꯥꯛ ꯇꯥꯛꯏ ꯂꯥꯏꯕꯨꯡꯗꯨꯒꯤ ꯑꯀꯣꯏꯕ ꯃꯔꯤꯗꯣ꯫ ꯂꯥꯏꯗꯨꯒꯤ ꯃꯃꯥꯡ ꯑꯣꯟꯁꯤꯟꯅ ꯃꯤꯡꯁꯤꯕ ꯃꯊꯟꯇ ꯐꯝꯃꯤ꯫ ꯇꯨꯃꯤꯟ ꯃꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯕꯨꯡꯗꯨꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗꯒꯤ ꯃꯃꯥꯏ ꯀꯣꯃꯥꯏ ꯄꯥꯟꯕ
ꯄꯦꯅꯥ ꯈꯣꯡꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯣꯡ ꯄꯦ ꯄꯥꯏꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛꯇ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯁꯦꯟꯕꯤ ꯆꯤꯡꯖꯥꯎ ꯇꯨꯕꯠ ꯅꯥꯇꯩ ꯁꯝꯒꯦ ꯍꯥꯏꯔꯛꯂꯦ ꯅꯤꯡꯊꯤ ꯃꯔꯨ, ꯄꯨꯈꯝ ꯁꯥꯅ ꯏꯗ ꯄꯛꯄ ꯅꯤꯡꯊꯤ ꯑꯪꯒꯣ ꯆꯤꯡꯁꯥꯡ ꯐꯩꯗꯨꯞ ꯅꯥꯇꯩ ꯁꯝꯒꯦ ꯍꯥꯏꯔꯛꯂꯦ ꯇꯔꯦꯠꯂꯣꯛ ꯁꯃꯨ ꯀꯣꯟ ꯃꯥꯛꯂꯪ ꯊꯝꯅꯥꯄꯣꯛ ꯂꯥꯏꯔꯀꯣꯟ ꯂꯩꯔꯨ ꯂꯩꯁꯥꯠꯄꯕꯨ, ꯑꯉꯥꯟ ꯀꯅꯥ ꯆꯣꯡꯒꯦ ꯍꯥꯏꯔꯛꯂꯦ ꯂꯝꯂꯦꯟ ꯇꯥꯄꯨꯡ ꯆꯤꯡꯌꯥꯏ ꯈꯥꯏꯅ ꯆꯣꯡꯒꯦ ꯀꯥꯈꯠꯂꯛꯂꯦ ꯀꯕꯣ ꯁꯦꯟꯕꯤ ꯄꯨꯡꯗ ꯂꯩꯕ ꯆꯦꯛꯂꯥ, ꯇꯂꯥ ꯑꯉꯥꯟ ꯄꯥꯃꯦꯜ ꯆꯥꯎꯊꯣꯏꯕ ꯁꯦꯟꯕꯤ ꯆꯤꯡꯖꯥꯎ ꯂꯣꯛꯇ ꯀꯥꯏꯗꯣꯡꯕꯤ, ꯈꯨꯜꯂꯛꯇ ꯆꯛꯇꯥꯕꯤ ꯁꯦꯟꯕꯤ ꯀꯕꯣ ꯈꯥꯡꯂꯛꯇ ꯆꯥꯀꯣꯛꯄꯤ, ꯀꯕꯣ ꯁꯥꯝꯕ ꯂꯥꯏꯔꯕꯤꯒꯤ ꯃꯃꯣꯝꯂꯣꯏ ꯅꯨꯔꯥ ꯁꯪꯗ꯭ꯔꯤꯡ ꯂꯧꯀ꯭ꯔꯥꯛꯄꯤꯅ ꯑꯣꯟꯕ ꯆꯦꯛꯂꯥ, ꯃꯊꯤꯛꯅ ꯂꯥꯡꯖꯤꯡ ꯊꯥꯔꯤꯛꯄꯤ, ꯃꯅꯝꯅ ꯂꯧꯔꯤ ꯁꯨꯡꯗꯥꯏ ꯃꯥꯟꯕꯤ, ꯃꯃꯩꯅ ꯋꯥꯏꯔ ꯁꯦꯟꯗꯥꯏ ꯃꯥꯟꯕꯤ, ꯃꯆꯤꯟꯅ ꯇꯦꯅꯧ ꯌꯣꯠꯀꯨꯝ ꯆꯦꯛꯀꯨꯝꯕꯤ, ꯃꯈꯣꯡ ꯂꯪꯆꯨꯝ ꯁꯥꯕꯤ, ꯃꯃꯤꯠ ꯍꯩꯀꯨꯏ ꯃꯤꯁꯅꯥꯅ ꯇꯔꯪ ꯂꯥꯏꯖ ꯏꯔꯥ ꯆꯦꯟꯅ, ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ ꯈꯣꯏꯌꯨ ꯃꯌꯨꯝ ꯀꯕꯣꯒꯤ ꯐꯨꯔꯥ ꯇꯔꯥ ꯂꯥꯏꯅ ꯌꯣꯏꯃꯌꯥꯏ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ, ꯑꯉꯥꯟꯕ ꯊꯕꯤꯅ ꯅꯪꯒꯅꯤ ꯊꯕꯥꯅ ꯀꯥꯡꯒꯅꯤ ꯍꯥꯏꯅ ꯆꯦꯛꯂꯥ ꯁꯪꯅ ꯍꯦꯟꯕꯤ, ꯇꯦꯅꯋꯥ ꯀꯧꯕꯤꯅ ꯏꯅꯨꯡ ꯆꯤꯀꯣꯡ ꯌꯥꯀꯨꯔꯛꯄꯕꯨ ꯆꯦꯛꯂꯥꯅ ꯇꯦ ꯇꯦꯠ ꯍꯥꯏꯅ ꯌꯥꯀꯥꯏꯅꯩꯗꯨ ꯂꯥꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯄꯦꯅꯥ ꯈꯣꯡꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯎꯃꯪ ꯂꯥꯏꯕꯨꯡꯗꯨꯗꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯔꯤꯕꯗꯨꯗ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯂꯤꯕꯤ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯨꯡꯁꯤꯕꯥ ꯌꯦꯡꯅ ꯂꯥꯎꯔꯛꯏ, ꯈꯣꯏꯅꯧ ꯏꯇꯥꯅ ꯁꯥꯕ ꯆꯔꯩ ꯐꯤ ꯏꯌꯣꯡ ꯁꯪꯗ ꯏꯌꯣꯡ ꯁꯥꯗꯤꯡ ꯀꯛꯇꯅ ꯊꯝꯂꯤꯕ ꯆꯔꯩ ꯃꯥꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯅꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯄꯥꯏ ꯀꯔꯤꯒꯤ ꯁꯤꯡꯅꯔꯤ, ꯐꯩ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯑꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯁꯤꯡꯅꯕ ꯈꯣꯏꯌꯨꯝꯕꯩꯒꯤ ꯏꯁꯥꯏ ꯀꯣꯟꯕꯨ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯕ ꯈꯨꯗꯤꯡꯃꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯉꯨꯗꯣ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯏꯌꯥꯏꯁꯦ꯫ ꯅꯨꯡꯁꯤꯕꯥꯗꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ, ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯊꯤꯅ ꯆꯩꯅ ꯂꯥꯎꯔꯛꯈꯤꯕꯗꯣ ꯂꯣꯏꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯐꯝꯕꯥꯜ ꯃꯈꯣꯡ ꯃꯔꯤꯗꯨꯗꯒꯤ ꯊꯥꯡꯖꯤꯡꯒꯤ ꯁꯔꯣꯏ 64, ꯃꯥꯔꯖꯤꯡꯒꯤ ꯁꯔꯣꯏ 64, ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯁꯔꯣꯏ 64, ꯑꯔꯣꯏꯕꯗꯅ ꯀꯧꯕ꯭ꯔꯨꯒꯤ ꯁꯔꯣꯏ 64 ꯊꯣꯔꯛꯂꯦ, ꯌꯥꯝꯈ꯭ꯔꯕ ꯁꯔꯣꯏ ꯉꯥꯛꯇꯅꯤ ꯐꯝꯕꯥꯜ ꯃꯈꯣꯡ ꯃꯔꯤꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ, ꯇꯥꯏꯕꯪ ꯃꯥꯂꯪ ꯄꯥꯟꯗ ꯌꯦꯠꯅꯅ ꯂꯩꯔꯤꯕ ꯆꯤꯡꯉꯨ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯃꯔꯤꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛꯇꯗ ꯀꯕꯣ ꯀꯩ ꯑꯣꯟꯗꯨꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯃꯉꯣꯟꯗ ꯆꯥꯗꯧ ꯌꯦꯡꯂꯛꯈꯤ, ꯆꯣꯡꯄꯦ ꯄꯥꯏꯔꯝꯕ ꯂꯥꯏꯔꯣꯟ ꯁꯛꯂꯝꯕ ꯅꯤꯄꯥꯁꯤꯡꯗꯨꯁꯨ ꯂꯥꯏꯕꯨꯡꯗꯨꯗꯒꯤ ꯃꯥꯡꯈꯤ, ꯁꯨꯞꯅꯇꯒꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯔꯦ ꯂꯥꯏꯕꯨꯡꯗꯨꯗ ꯈꯜꯂꯛꯏ ꯃꯥꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯕꯅ ꯐꯩ, ꯌꯥꯝꯈ꯭ꯔꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯕꯣꯀꯩꯁꯤꯡ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯃꯍꯥꯛꯅ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯅꯤ, ꯊꯋꯥꯏ ꯃꯥꯡꯂꯅꯤ ꯇꯥꯎꯕ ꯍꯨꯏꯒꯨꯝ ꯀꯕꯣꯀꯩꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯉꯔꯪ ꯉꯪꯂꯒ ꯌꯦꯡꯂꯛꯏ꯫ ꯁꯔꯥꯛ ꯇꯝꯗꯧꯒꯤ ꯃꯑꯣꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯠꯇꯨꯅ ꯆꯥꯈꯤꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯗꯨꯅ ꯂꯨꯁꯤꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏ ꯂꯥꯏꯕꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ, ꯀꯕꯣꯀꯩꯁꯤꯡꯗꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯦ, ꯃꯥꯁꯨ ꯆꯦꯜꯂꯤ ꯃꯈꯣꯏꯒꯤ ꯈꯌꯥꯠꯇꯕꯨ ꯇꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ, ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯃꯝꯈ꯭ꯔꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯤ, ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ, ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯑꯃꯝꯕꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯕꯒꯨꯝ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ꯫
ꯄꯤꯡꯄꯤꯡꯅ ꯃꯅꯥꯎ ꯏꯕꯦꯝꯃ ꯁꯦ ꯍꯧꯒꯠꯂꯣ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯦ ꯋꯥꯄꯜꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯕꯨ ꯅꯐꯤ ꯅꯔꯣꯜꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯄꯥꯝꯕꯣꯝ ꯌꯦꯠ ꯊꯥꯡꯕꯁꯤꯁꯨ ꯈꯨꯖꯤꯟ ꯑꯆꯧꯕ ꯑꯃꯅ ꯈꯣꯠꯈꯤꯕꯒꯨꯝ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯦ ꯅꯅꯥꯏꯅ ꯀꯧꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯗꯤ ꯁꯃꯨ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯄꯤꯔꯣ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯆꯩ ꯃꯤꯡꯁꯤꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯎ ꯇꯤꯡꯕꯒꯨꯝ ꯇꯤꯡꯗꯨꯅ ꯂꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯅꯥꯏ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯄꯤꯡꯄꯤꯡꯗꯣ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯊꯧꯗꯥ ꯄꯨꯗꯨꯅ ꯂꯩꯀꯣꯜ ꯂꯩꯕꯗꯣꯝꯗ ꯋꯥꯏꯁꯤꯠꯂꯝꯁꯤꯡ ꯂꯥꯛꯄꯗ ꯋꯥꯄꯜ ꯃꯔꯨꯝꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯕꯤ ꯃꯤꯡꯁꯤꯕꯥꯗꯣ ꯊꯦꯡꯅꯔꯨꯕꯅꯤ ꯎꯕꯗ ꯃꯥꯒꯤ ꯃꯇꯧꯗꯣ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯥꯁꯨ ꯑꯁꯤꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯎꯕꯗ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯔꯥꯡꯗꯒꯤ ꯆꯨꯕ ꯍꯧꯔꯛꯈꯤꯕ ꯅꯣꯡꯁꯨ ꯑꯌꯨꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯏ ꯄꯣꯊꯥꯕ ꯂꯩꯇꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯤꯡꯁꯤꯕ ꯃꯥꯡꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯅꯥꯏ ꯄꯤꯡꯄꯤꯡꯅ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯡꯁꯤꯕꯥꯅ ꯄꯤꯡꯄꯤꯡ ꯄꯤꯡꯄꯤꯡ ꯅꯣꯜꯂꯨꯛꯅ ꯃꯅꯥꯎ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯇ ꯌꯥꯑꯣꯟꯗꯨꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯇꯤꯟ ꯀꯥꯡ ꯇꯨꯃꯤꯠꯅ ꯌꯥꯇꯥꯕ ꯋꯥꯈꯣꯡꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒ ꯈꯠꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯌꯥꯎꯕ꯭ꯔꯥ ꯅꯅꯥꯏꯅ ꯍꯪꯖꯔꯤꯁꯦ ꯏꯊꯧ ꯅꯠꯇꯅ ꯏꯊꯧ ꯁꯥꯗꯨꯅ ꯍꯪꯖꯕ ꯅꯠꯇꯦ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯁꯤꯗ ꯄꯥꯈꯠꯇꯅ ꯍꯪꯖꯕꯅꯤ ꯌꯦꯠ ꯊꯥꯡꯕ ꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟ ꯑꯆꯧꯕ ꯑꯃꯒꯨꯝꯕꯅ ꯈꯣꯠꯈꯤꯕꯒꯤ ꯈꯨꯠꯇ ꯈꯨꯖꯤꯜꯂ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯁꯦ ꯅꯅꯥꯏꯗꯤ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯍꯪꯀꯨ ꯑꯃ ꯀꯧꯖꯧꯔꯥ ꯃꯥꯕꯨ ꯌꯦꯡꯍꯟꯕꯅ ꯐꯒꯗ꯭ꯔꯥ ꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯃꯗꯨꯁꯨ ꯌꯋꯥ ꯐꯤꯒꯩ ꯁꯤꯡꯕꯤꯌꯨ ꯄꯤꯡꯄꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯡꯇꯛꯅꯩ ꯃꯥꯅ ꯈꯨꯖꯤꯟ ꯃꯃꯤ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯍꯥꯟꯅ ꯌꯦꯡꯂꯤ ꯁꯥ ꯀꯩꯅ ꯈꯣꯠꯈꯤꯕ ꯃꯥꯟꯕꯒꯤ ꯈꯨꯖꯤꯟ ꯃꯃꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯔꯤ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯀꯕꯣꯀꯩꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯆꯥꯗꯧꯈꯤ ꯇꯥꯟꯅꯕ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯕ ꯑꯗꯨꯗꯒꯤ ꯃꯥꯗꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯋꯥꯄꯜ ꯃꯈꯣꯡꯁꯤꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯄꯥꯝꯕꯣꯝꯁꯤꯗ ꯁꯥ ꯀꯩꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯈꯨꯖꯤꯟꯒꯤ ꯃꯃꯤ ꯀꯗꯥꯏꯗꯒꯤꯅꯣ ꯉꯔꯥꯡ ꯃꯥꯅ ꯈꯪꯕ ꯐꯥꯎꯕꯗꯗꯤ ꯀꯕꯣꯀꯩꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗꯣ ꯁꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯈꯨꯖꯤꯟꯒꯤ ꯃꯃꯤꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ ꯋꯥꯔꯤꯁꯤꯒꯤ 8th ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯠ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ